taibang thampakta china chongna sanari ngasi taibang thampakta china chongna sanari ngasi malem thampakta awanu ngai tinnari ngasi malem thampakta awanu ngai tinnari ngasi taibang thampakta china chongna sanari Awanungai punsigi sana pamni pampakse awabana hangli nungai bana kumki awabana hangki nungai bana kumki nungai bana suhangki awabana sukumki nungai bana suhang Manipur da tapna nongsuki experimental theater na SAKTAM na kraba matung Achongba Manipuri experimental theater gi historical turning point ama nongthangum ngalakpa pokhairapa horakpada Christi gi chechat lising amaga chamapar humpudrani thui asi khwaidagi maru oiba chahi amane aduna lising wa chamapar humpudrani thui asi modern Manipuri theater gi big bang year ni haina aikhoina khangnaba yai modern Manipuri theater gi puwari da yamna maru oikraba kaungamdraba mikup kaya leikhi Kaungamdraba kalagi mayaitana thalaba miyoi kaya leiki loinana kaungamdraba cultural transformations kaya amasu leiki adubu lisinga machamapan humbudrani thoyasidi mahausada amukta oikhidriba kalagi nongthangumna khangal ngalakpa kumza ama oikhi hairiba chahi asi aikhoina big bang year of modern Manipuri theater haina khangnaba yai samna scientific idea da Big Bang hairibasida khangnaribasi aikhoigi universe asina mapok tamlakhibagi wafamda achauba great explosion of energy ama thokraba matung malem asi oirakhibagum aikhoigi theater dasu lising ama chamapan humbudrani thoyasi Manipur gi achauba theatrical explosion amani haina khangnaba yai haibaduni masi hekta phanghai haijinba yaba nate lising ama chamapan humpudrani thoigi mamangda aikhoigi theater su saho phana leite haibusu nate aikhoigi dramatic performance ta yamna saho phana lining gi lighting gi puwari gi social realism gi lila gi masak sing asida aikhoigi performance culture gi phajakraba maramchat ama uibane tasing na ngasi maksu aikhoigi theater da mahausa gi conventional storytelling realistic acting fixed dramatic structure mayam asida tangjaraga chatibane adubu matugi tangkak ado ekhoina nainabada chap chaba akanba nungi changyengi matik ama yauba experimentation gi spirit adudi mayek sengna haptuna lepangamdri haiba wafam asine samna aikhogi theater gi lol ase mahausa gi aikhogi wakhalon traditional idea gi kakhaldagi ina nan thokpa ngamnadri haiba wafam aduna haujikti lising ama chamapan humbudrani thoyasida mityeng thamlakpa matamda chahi asigi hek haurakpa January 10 asida aikhoigi anouba institution Manipur State Kala Academy linkhatpa haure chahi asidagidi Manipur gi theater artist singna hanagi theater gi oiba wakhalon asi thadoktuna atoppa manadaba wakhal ama khanba haurakre madugi theater gi mirol aduna anouba theater gi sanarol lol performance language anouba dramatic expression amasung hena luthaba social psychological political oiba wahan ama thiba horakre chahi asimaktada Manipur State Kala Academy na West Bengal gi Badal Sarkar gi maming leiraba matamdugi India gi experimental theater group ama oiriba Satabdi Kauthoktuna lising ama chamapan humbudrani thoyasida Badal Sarkar gi play ahum gi festival Imphal da pangthokki Festival aduda utkiba Satabdi gi play ahum adudi Ebam Indrajit lising ama chamapan humphumdoi Balafpurer Rup Kotha lising ama chamapan humpumari amasung Shesh Nai lising ama chamapan humpumapan asini hairiba play ahum asi Badal Sarkar gi play Ebam Indrajit asidi India gi ihan hanba episode drama ni haina singthaba India gi oiba landmark drama amasuni aduga sesnai hairiba asi episode drama gi machatta semba drama amane
ahum suba Balapurel Rupkatha haiba play asina experimental play oiragasu yamna satirical fantasy degi phagi jugai nungsinol amadi social commentary na chingba yauba play amani Badal Sarkar amasung mahaki lising ama chamapan humputareta Kolkata da lingkhatkiba Satabdi Group asina Imphal da makhoigi play ahumgi festival asina lamdam asigi theater da anova energy ama haplakpakum tauki matang asiwaisi Manipuri theater da Bengalgi anirak shuba safu amani haina haibasu yai Badal Sarkar masamak laktuna Imphal da pangthokkiba festival asida yauki yamna nungaiba wari amadi festival asi pangthokjingai lising ama chamapan humbudrani thoi asida festival asida utliba Badal Sarkar gi evam Indrajit asi Manipuri da amasung Indrajit haina Maharaj Kumari Binodini na handoktuna Rup Ragana October 10 lising ama chamapan humbudrani thoi da Imphal da uttuna sanaki loinana Badal Sarkar gi play ahumgi festival amasu October 3 loirapa asida pangthokki October 13 da Badal Sarkar gi evam Indrajit utki aduga hek nonganba asidana Manipur gi evam Indrajit utki hariba play asi Badal Sarkar masamak yenglaga pungak ngaki loinana mahak masana iba direction su tawzaba actor oina su yawba Banglagi ebang Indrajit asidagi Manipur gi ebang Indrajit na yamna heli haina mahak na haiki Badal Sarkar gi machanupi na saba mansi kaubi maru oibi character asisu Manipur gi yengkhom romana sabana yamna heli haina Badal Sarkar masamagna Manipuret mansi haina mingthol piduna apen ma phungdoki lising ama chamapan humbudrani thoigi asigumba festival asiga mari leinana lising ama chamapan humbudra humdoida Manipur State Kala Academy na haizaduna Badal Sarkar amasung mahaki Satabdi na tha amagi experimental theater workshop Imphal gi Uripoki Khaidem Nabakumar gi Sangaida pangthoktuna workshop production oina Badal Sarkar gi Spartacus Imphal gi Kalimai Mandap ta utki workshop asida Badal Sarkar na director oiraga Manipur gi Haisnam Kanhailal na assistant director oiki hariba workshop asida Manipur gi masak naiba theater gi miyoi ayamba yauki loinana workshop asina maram oiraga Haisnam Kanhailal gi mahaki theater gi khongchatta achauba ahongba safu ama piba oiki mahaktana Manipuri theater gi saktam asi anauba saklon amada purakpa hauki Spartacus play asi Badal Sarkar gi yamna maru iba play singi manungda amani waki third theater saglapa matamda yamna maru iba khanabagi maram kaya amasule tongan ba theater scholar critic kaya nasu Badal Sarkar gi play Spartacus ase West Bengal gi lising chamapan humpu gi athengba aduga lising ma chamapan humpudra gi na angan ba matangi next night movement ga yamna mari lene loinana nationalism bu nakoinana dramatization tarokpani haina ba kaya masule ningsing ba yabadi Bengal gi Naxalite movement ase lising ma chamapan humputri ki matamgi revolutionary communist movement amani masigi yawol masigi movement ase Bengal gi Naxalbari haiba khungung adudage horupani maram aduna khungung adugi maming lawraduna Naxalite haina khangnakhibane maru oina horakhiba iho adudi lairaba longi singi kayana logam chaba zamindar kayagi mayokta maru oina land ownership exploitation rural inequality gi mayokta communist revolutionary singna luchingduna horakhiba amani samna Spartacus play ase Badal Sarkar na akanba Bengali political conflict ki manungda ikhiba play amani Badal Sarkar na Spartacus kauba historical figure asida yumfam oiraga Bengal gi matamdugi social injustice exploitation political oppression mayam asi nakoinana phongdoknaba hotnabani tawbutabu play gi puthokpagi moongdi mahaushana manadaba mahaki third theater gi philosophy adugi makhada puthokpani Badal Sarkar na mahausaga manadana proscenium stage asi thadoktuna shumangda lampakta parkta school groundda afangba community space amada hekta lila sanaba mawong aduni maduda theater gi oiba platform sembasu leite Spartacus performance ta scenery amasung props gi yamna ka hena maru oiba leite afangba kharana magi lila gi potlam oi theater aduda thori amanasu linsu oigani yolisu hekta oigani
ꯆꯩ ꯑꯃꯅ ꯐꯤꯔꯥꯜ ꯅꯠꯇ꯭ꯔꯒ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯤꯝꯕꯣꯜ ꯑꯣꯏꯅꯁꯨ ꯍꯦꯛꯇ ꯁꯤꯖꯤꯟꯅꯒꯅꯤ ꯑꯦꯛꯇꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯖꯦꯜ ꯂꯥꯟꯊꯦꯡꯅꯐꯝ ꯔꯣꯃꯥꯟꯒꯤ ꯑꯦꯔꯦꯅꯥ ꯗꯣꯂꯥꯏ ꯊꯣꯡ ꯎꯄꯥꯝꯕꯤ ꯂꯣꯏꯅ ꯁꯥꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯌꯦꯡꯕꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅ ꯎꯍꯟꯕ ꯃꯃꯤ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯑꯦꯛꯇꯤꯡ ꯑꯃꯁꯨꯡ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗꯁꯨ ꯁ꯭ꯄꯥꯔꯇꯀꯁ ꯑꯁꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯈꯛ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯁ꯭ꯄꯥꯔꯇꯀꯁ ꯉꯥꯛꯇꯅꯤ ꯑꯦꯛꯇꯔꯁꯤꯡ ꯑꯁꯤꯅ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯒꯅꯤ ꯑꯃꯨꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯣꯟꯒꯅꯤ ꯑꯃꯨꯛꯅ ꯃꯤꯅꯥꯏꯒꯤ ꯊꯕꯛꯇ ꯂꯩꯕ ꯀꯥꯡꯂꯨꯞ ꯑꯃ ꯍꯦꯛꯇ ꯑꯣꯟꯒꯅꯤ ꯑꯃꯨꯛꯅ ꯃꯤꯆꯝ ꯈꯨꯟꯖꯥꯁꯨ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯇꯤꯟꯕꯁꯨ ꯍꯦꯛꯇ ꯁꯥꯒꯅꯤ ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯆꯠ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯤꯛ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯕꯥꯗꯜ ꯁꯔꯀꯥꯔꯒꯤ ꯄ꯭ꯂꯦꯁꯤꯗ ꯑꯦꯛꯇꯔꯒꯤ ꯍꯛꯆꯥꯡꯒꯤ ꯃꯨꯚꯃꯦꯟ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯐꯤꯖꯤꯀꯦꯜ ꯊꯤꯌꯦꯇꯔꯒꯤ ꯃꯁꯛ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯄꯨꯟꯅ ꯏꯁꯩ ꯁꯛꯄ ꯄꯨꯟꯅ ꯁ꯭ꯂꯣꯒꯟ ꯂꯥꯎꯕ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕ ꯃꯌꯥꯝ ꯄꯨꯟꯅ ꯅꯥꯍꯩꯕ ꯁꯝꯅ ꯀꯣꯔꯜ ꯇꯦꯛꯅꯤꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯔꯇꯀꯁ ꯄ꯭ꯂꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯤ ꯁ꯭ꯂꯦꯚ ꯃꯤꯅꯥꯏꯁꯤꯡꯅ ꯍꯛꯆꯥꯡ ꯐꯤ ꯊꯣꯡꯗꯅ ꯂꯩꯃꯥꯏꯗ ꯍꯛꯆꯥꯡꯒꯤ ꯁꯥꯊꯦꯛꯀ ꯂꯣꯏꯅꯅ ꯅꯥꯍꯩꯕꯒꯨꯝ ꯁ꯭ꯄꯥꯔꯇꯀꯁ ꯍꯥꯏꯅ ꯀꯣꯔꯁꯁꯤꯡꯅ ꯂꯥꯎꯕ ꯇꯦꯡꯊꯥꯕ ꯁꯤꯟ ꯑꯗꯨꯅꯤ ꯁꯨꯞꯆꯤꯟꯅ ꯑꯦꯛꯇꯔꯁꯤꯡꯅ ꯃꯜꯇꯤꯄꯜ ꯀꯦꯔꯦꯛꯇꯔꯁ ꯗꯥꯏꯔꯦꯛ ꯑꯣꯗꯤꯌꯟꯁꯇ ꯋꯥ ꯉꯥꯡꯕ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯊꯔꯗ ꯊꯤꯌꯦꯇꯔꯒꯤ ꯄ꯭ꯔꯗꯛꯁꯟ ꯁ꯭ꯄꯥꯔꯇꯀꯁ ꯑꯁꯤ ꯁꯨꯞꯆꯤꯟꯅ ꯊꯤꯌꯦꯇꯔꯕꯨ ꯁꯣꯁꯤꯌꯦꯜ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯛꯄ ꯃꯤꯌꯥꯝꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯋꯦꯔꯅꯦꯁ ꯑꯣꯟꯊꯣꯛꯄ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯂꯤꯂꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯏꯆꯪ ꯆꯪꯗꯅ ꯃꯐꯝ ꯈꯟꯗꯅ ꯃꯤꯌꯥꯝꯅ ꯍꯦꯛꯇ ꯌꯦꯡꯕ ꯐꯪꯕ ꯊꯤꯌꯦꯇꯔꯒꯤ ꯃꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯊꯤꯌꯦꯇꯔꯒꯤ ꯃꯑꯣꯡ ꯑꯁꯤꯃꯛꯅꯤ ꯏꯝꯐꯥꯜꯗ ꯕꯥꯗꯜ ꯁꯔꯀꯥꯔꯅ ꯄꯥꯡꯊꯣꯛꯂꯝꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯔꯇꯀꯁꯀꯤ ꯋꯥꯔꯛꯁꯣꯞ ꯄ꯭ꯔꯗꯛꯁꯟ ꯋꯥꯐꯝꯁꯤꯡ ꯑꯁꯤꯃꯛꯇꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯅꯥꯀꯣꯏꯅꯅ ꯌꯥꯎꯕ ꯐꯪꯗ꯭ꯔꯕ ꯃꯇꯨꯡ 1964ꯗ ꯑꯂꯥꯍꯕꯥꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯕꯥꯗꯜ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯄꯥꯔꯇꯀꯁ ꯋꯥꯔꯛꯁꯣꯞ ꯄ꯭ꯔꯗꯛꯁꯟꯁꯤꯡꯗꯒꯤ ꯑꯆꯧꯕ ꯁ꯭ꯄꯦꯁ ꯔꯨꯝ ꯑꯃꯗ ꯎꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔꯒꯤ 1962 ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯩꯁꯅꯥꯝ ꯀꯅꯥꯏꯂꯥꯜꯅ ꯃꯊꯪ ꯀꯟꯚꯦꯟꯁꯅꯦꯜ ꯄ꯭ꯂꯦꯁꯤꯡ ꯇꯧꯔꯝꯕꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯄ꯭ꯂꯦ ꯇꯝꯅꯂꯥꯏ ꯄꯨꯊꯣꯛꯂꯝꯈꯤ ꯃꯊꯪꯗ 1962 ꯑꯁꯤꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯤꯂꯥ ꯑꯏꯕ ꯗꯤꯔꯦꯛꯇꯔ ꯄꯨꯈꯝꯕꯝ ꯁꯃꯨꯅ ꯑꯌꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯄ꯭ꯂꯦ ꯑꯌꯦꯛꯄ ꯂꯥꯏ 1962ꯗ ꯏꯗꯨꯅ ꯊꯤꯌꯦꯇꯔ ꯃꯤꯔꯔ ꯑꯃꯁꯨꯡ ꯀꯣꯔꯁ ꯔꯦꯄꯔꯇꯔꯤ ꯊꯤꯌꯦꯇꯔꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯑꯉꯛꯄ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯅꯈꯤ ꯃꯊꯪꯗ 1962 ꯑꯁꯤꯃꯛꯇꯗ ꯗꯣꯛꯇꯔ ꯑꯔꯥꯝꯕꯝ ꯂꯣꯀꯦꯟꯗ꯭ꯔꯒꯤ ꯃꯃꯤ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯃꯦꯟ ꯋꯤꯗꯥꯎꯠ ꯁꯦꯗꯣꯕꯨ ꯑꯌꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯄ꯭ꯂꯦ ꯑꯣꯏꯅ ꯄꯨꯊꯣꯛꯂꯛꯈꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯦ ꯑꯁꯤꯃꯛꯇꯤ ꯐ꯭ꯔꯦꯟꯆ ꯄ꯭ꯂꯦꯔꯥꯏꯠ ꯖꯣꯟ ꯄꯣꯜ ꯁꯔꯇꯔꯒꯤ ꯃꯦꯟ ꯋꯤꯗꯥꯎꯠ ꯁꯦꯗꯣꯕꯨ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩꯂꯣꯟꯗ ꯃꯃꯤ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁ ꯑꯦꯗꯥꯞꯇꯦꯁꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛꯇ ꯊꯥꯡꯒꯠꯂꯛꯄ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ 1962ꯒꯤ ꯆꯍꯤ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗꯕ ꯊꯧꯗꯣꯛ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯗ ꯂꯦꯟꯗꯃꯥꯔꯛ ꯑꯣꯏꯈ꯭ꯔꯕ ꯄ꯭ꯂꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯆꯍꯤ ꯑꯁꯤ ꯇꯔꯥꯏꯕ ꯆꯍꯤ ꯑꯃ ꯅꯠꯇꯦ ꯆꯍꯤ ꯑꯁꯤꯗ ꯄ꯭ꯂꯦ ꯃꯌꯥꯝ ꯑꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯂꯤ ꯌꯥꯝꯅ ꯒ꯭ꯔꯥꯎꯟ ꯕ꯭ꯔꯦꯀꯤꯡ ꯄꯔꯐꯣꯔꯃꯦꯟꯁ ꯉꯥꯛꯇ ꯑꯣꯏꯈꯤꯕ ꯆꯍꯤ ꯑꯃꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯆꯍꯤ ꯑꯃ ꯅꯠꯇꯦ तसेंगना मणिपुरी थिएटर की खोंगचत्ता अवोनबा थिएटर की चही अमनी मणिपुरी थिएटर ना खंगहोंग होंगलखिबा सही असिदा हैस्नाम कन्हाइलाल गी 1963 तमनलाई असि यामना मरु ओइबा मणिपुरी थिएटर की पुवारीदा सेमिनल पोजिशन द लैबा प्ले अमने कन्हाइलाल सु महाकी अहानबा खुद थाबा एक्सपेरिमेंटल प्ले अमने हारिबा मतम असिदा तोंगान बा थिएटर प्रैक्टिशनर सिंगना तोंगान बा थिएटिकल फॉर्म दा कंटेंट संगिंग तौरपा असिदा यामना टॉपना कन्हाइलाल की प्ले तमनलाई असिदा थिएटर की एक्सपेक्ट खुदिंग मक्ता महाकना एक्सपेरिमेंट तौरपा असिने हारिबा परफॉर्मेंस की एक्सपेक्ट खुदिंग मक्ता ड्रामाटजी दा एक्टिंग दा स्टेज क्राफ्ट दा स्पेक्टिकल डिजाइन दा मूवमेंट दा खोंजेल दा खोंथांग दा folk tale amabu mahaki creative reinterpretation amada thangdokduna manipuri lol ama saktak lakpa maramna tamnalai play asi yamna mapung phaba a complete and
holistic experimental play ni haina top na thamba yai. Kanhailal Manipuri theater amasung Indian theater da mahaki khudol asidi mapan naidi. Mahaki khudol bu sakhangduna tongan ba mana mingthol mayam amasu fangkhre. Mana sing adugi manungda kharadang pallabada India gi Civilian Award da 3rd highest civilian award Padma Bhushan, Lising ani tarataru, Padma Shri, lising ani ka supna Manipur State Kala Academy Award, lising amaga chamapan marfuni thoi, lising amaga chamapan marfu manga, Manipuri Sahitya Parishad na piba Natya Ratna, lising amaga chamapan marfu darataret, Sangeet Natak Academy Fellow, lising ani ka taramathoi, Habib Tanvir Award Pune, lising ani ka taramathoi, Kamal Kumari National Award, lising ani ka taramathoi, Kalidas Samman Award, lising ani taranithoi tarahumdoi, Mahindra Excellent in Theatre Award, Meta Lifetime Achievement Award, lising ani ka taramanga, Research Fellowship 3 years Research Project with the Ford Foundation, lising amaga chamapan marfu manga marfu daret, Emeritus Fellowship, lising amaga chamapan marfu dara nipan marfu dara mapan, Loinana Haisnam Kanhailal Manipur University gi Executive Council gi members su oirami. Hairiba lisingama chamapan humbudrani thoi asida khudol tawrakhiba Haisnam Kanhailal gi Tamnalai theater gi mityeng khudingmaktagi experimental elements mayam ama yauba unconventional natraga innovative technique mayam ama sizinaba maramna Manipuri theater gi ahanba mapung faba experimental performance amani haibada lalaroi dauba amani haibayai. Aduna Tamnalai play asi kamdauna mapung faba experimental play performance ama oikribano haibasida mityeng thamba yamna maru oi haina khalli. Kalakshetra Manipurna lising maga chamapan humpumapan gi July 18 da linkhatlaba matung ikuidana Tamnalai lising maga chamapan humpudrani thoi da puthoktuna lila asida ihan hanba oina Kanhailal gi experimental vision adu miyamda saphong lakhre. Tamnalai hariba play asi Manipur gi funga wari lukhrabi macha Chandra Kangnal gi wafam asi hek ningsing hale. Lukhrabi macha Chandra Kangnal gi wari asida yumpham oibani haibasu yai. Adubu wari di yamna khene. Funga wari gi Lukhrabi macha Chandra Kangnal na thabak suba nomba tanba matam chuppagi maki semduna leiba matawni. Nong mata mama gi mateng pangde. Mama Lukhrabi na ngangman badagi langfaida thabak suba chatluge haina Chandra Kangnal chayom puduna chatkre. Lambida Lukhrabi machana kanbikhiba uchina mateng pangduna sana khudop yayoiba ama piraktuna Chandra Kangnal mayumda halakhi. Loinana mama Lukhrabi da ningthau machanupi haiba chathanki. Ningthau manai singna Lukhrabi bu fuduna talakhi. Hanjin talaklabada ningthau na hairei. Phare Lukhrabi aigidagina Lukhrabi nang leiba phawbusi mile mangani sanana ingri silhalu. Aige konungi muktada sanagi yenbarabana krek haiduna khonghallu. Aigi sana thongmayada pukri ani tau maduda sanagi thambal salhalu. Khoimu pumnamak thambal gi laikada leihi chuphallu. Adu oirabadi icha anupi pini madu ngamdrabadi Lukhrabi na thwai mangle ngasi ahing sida tawgadabani hayeng nongalakpada unanaba. Asumna hairakpadagi Lukhrabi mamana pakhatna machada tamlaba macha Chandra Kangnal ahingda uchina pirakpa sana khudop yayoiba sizinaduna loina semduna ningthau macha nupi laukhibagi warini. Adubu Kanhailal gi Lukhrabi macha Chandra Kangnal di yamna maram mokpa lairik laisu thawai yauba afaba ama oina semlai. Maming matha Lukhrabi Fungawari ga manabadani icham chamba adaptation amada yamna sathina radical interpretation amada Kanhailal na thawoina semlage yauna semlai. Aduna Tamnalai hek yengba Lukhrabi macha Chandra Kangnal hek ningsingbada play asina tradition amasung modernity anigi samjinnabagi wakhal asi ayengbada hekta fawanba ngami. Asigumba yamna toina tanaraba folk narrative amabu Kanhailal na ningthina contemporary social tragedy oina semlai. Kanhailal gi Chandra Kangnal di Kairakpi Ngangbiton Tamnalai ahumgi social force na mihatpa oihankhi. Aduna Tamnalai bu aikhoigi theater gi mapung phaba experimental performance ama oina khangnarakliba kamdongna play asi experimental performance ama oikribanu.
Aduga play asi experimental play gi machal asi kari no haibasi yamna lekhai tana systematically yengma nainaba amasung mathau tai haina khalle. Tamnalai kayarak hanna yengkraba matungda play asi ekhoina chawrakna miyeng khara asumna khaidokpa yengba yai. Ahanbada folklore gi machak singbu anauba wahan amada hannanaba hotnaba. Anishubada Mahausagi wari khutli amabu contemporary social commentary ama oina thangalakpa. Ahumsubada maru oina actor da center tauba sanarol ama sagalakpa. Marishubada fampakta yariba makai potlam hanthana minimalist design taurakpa. Mangashubada hakchangi semdoklaba sathek amasung hakchangi mafongdo. Taruksubada lila sanafam stage da chatharakpa experimentation. Tarit Shubada intercultural dramaturgy. Nipal Subada play asina khunai amasung laingak lonbu critic taurakpa. Mapal Shubada Mahausagi lila mashana conventional realism bu reject taurakpa. Aduga Tara Subadana top toppa atopa thetagi sawong ama thirakpa asumna yengba yai. Oza kanhailalna experimentalist ama oina khongsanba horukpadadi mahaki yamna physical express tawdana madugi wangmada mahaki character singi mental amasung emotional aspect asomda yamna changsilame. Masigi miyengdagi Tamnalai gi form asi German expressionism lomda yamna naksini haina lawbu yai. Khudam oina lukhrabi macha Chandrakangal gi mental state asida lotliba amadi taktholakpada asengba imitation nataba masagi own reality ama interpret tarokpa matam mafam gi thodok cause amasung effect ki maramsat adu rearrange tarokpa khudam oina flashback haibasigi mahutta double exposure oina hokhiba amasung hojiki thokliba thodok ani asi amuktada uba ngamnanaba yansilakpa angakpa masem angakpa direction amani. Masiga loinana kanhailalna Tamnalai play asida set asi yamna hanthana icham chamba wagi sambal amana maitegi yumlai kairegi yumsa rolgi saktam laina uhanlai. Western play da drawing room amasung living room asi yamna maru oi. Loinana Indian play da su kitchen room asi yamna maru oi. Lilagi thaudok khudingmak drawing room amasung kitchen room da thokhalaga iba lila mai adu kanhailalna fazana thugairai. Kanhailalna aikoi maitai gidi shumang amasung mangol haibasida loina thaudok pumba thokhanduna lila semlai. Samna haisnam kanhailalna aikoi gi sumang asi aikoi gi social space oina yamna ningthina semlakpasi khwaidagi anauba amani. Tamnalai play da yamna psychological oiraklibagi maramdi realism amasung expressional asi yansinnarapagi masak asinane. Expressionistic play dadi playwright ki subjective sense of realist asi mapungdo kayada thengnagani. Loinana character gi nungi oibe punsi inner life of character asina chang wangbana realism amasung naturalism gi mapungdo handarakani. Phampak thakta Tamnalai gi ihan hana tarakpa khonjel asi Dakota plane ama pairakpagi makhol asini. Madugi khonjel adu taraga kokton lana paikhaga lukhrabina haire. Natrane nang Kimai mo Chandrakangal Kari matol ko bagini na bamakai thokri matol adu thokri thaudo ama thajadana nungam thibamapo ishor na sadni jabai punchi Ipun siya sita buning duna isagi marunto na kamu ada di mamutan kamu isagi marunto tu matam atugi lai hataba Tamnalai singa duna la natunda ko lagapolagpa
ꯅꯍꯥꯁꯤꯡ ꯑꯁꯦ ꯃꯄꯥ ꯃꯄꯨꯒꯤ ꯃꯐꯝ ꯑꯁꯤ ꯀꯥꯎꯕ ꯌꯥꯗꯗꯅ ꯂꯨꯝꯂꯔꯤꯕꯅꯤꯅꯦ ꯑꯁꯛꯇꯧ ꯀꯌꯥꯗ ꯇꯝꯅꯒꯗꯕꯒꯤ ꯍꯩ ꯂꯣꯏꯅꯔꯛꯏꯕꯅ ꯃꯅꯤꯡꯒꯤ ꯅꯪꯒꯤ ꯀꯩꯅꯥꯁꯤꯅ ꯃꯇꯝꯗ ꯊꯦꯡꯁꯨ ꯊꯦꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯃꯨꯛ ꯆꯠꯅꯗ꯭ꯔꯦ ꯑꯩꯅ ꯃꯥꯡ ꯊꯥꯏ ꯃꯥꯅ ꯇꯨꯡꯗ ꯃꯥꯗꯤ ꯃꯀꯣꯛꯇ ꯀꯩꯊꯦꯜꯗꯒꯤ ꯏꯁꯤꯡ ꯋꯥꯠꯂꯛꯄꯒꯤ ꯊꯨꯝꯃꯣꯛ ꯑꯃꯁꯨ ꯄꯨꯔꯛꯏ ꯄꯣꯠꯅꯤ ꯍꯥꯏꯔꯤꯁꯤ ꯃꯄꯥꯁꯤ ꯌꯧꯕꯗꯅꯦ ꯇꯨꯝꯃꯤ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯎꯇꯣꯟꯗꯒꯤ ꯀꯣꯛꯆꯥꯎꯒꯤ ꯐꯨꯡ ꯀꯥꯏ ꯑꯩꯅ ꯁꯨꯝ ꯊꯥꯡꯅꯅ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯃ ꯆꯤꯟꯁꯤꯟꯈ꯭ꯔꯦꯅꯦ ꯍꯩꯅ꯭ꯌꯥꯟꯕ ꯍꯒꯥꯀꯣ ꯁꯤꯡꯖꯜꯂꯀꯣ ꯍꯩꯔꯛꯑꯒ ꯏꯃꯥꯏ ꯌꯥꯗꯦꯍꯦ ꯏꯕꯨꯡꯉꯣ ꯏꯃꯨꯡ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯗꯅꯤ ꯄꯥꯏꯂꯣꯠ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯃꯨꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯅꯪꯅ ꯄꯥꯝꯃꯁꯨ ꯏꯃꯥ ꯄꯥꯝꯗꯦ ꯏꯁꯥꯒꯤ ꯃꯄꯥ ꯎꯡꯐꯝ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯁꯥꯒ ꯂꯩꯒꯗꯧꯖꯅꯤ ꯀꯔꯤꯗ ꯇꯥꯍꯧꯔꯣ ꯈꯨꯗꯛꯇ ꯑꯩꯒꯤ ꯏꯆꯥ ꯄꯔꯤꯈꯥ ꯊꯥꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯒꯗꯧꯕ ꯅꯤꯡꯕ ꯅꯥꯕꯤꯠꯇꯣ ꯃꯥ ꯃꯁꯥꯒꯤ ꯆꯀ꯭ꯔꯤ ꯑꯃꯨꯛꯇ ꯍꯧꯅ ꯃꯁꯤꯗ ꯂꯣꯠꯂꯤꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨꯡ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯗꯥꯏꯂꯣꯒꯀꯤ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯁꯕꯇꯦꯛꯁ ꯑꯣꯟꯊꯣꯛꯅ ꯋꯥꯡꯏ ꯃꯁꯤꯗ ꯇꯝꯅꯂꯥꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯕꯒꯨꯝꯈꯤ ꯀꯅꯥꯂꯥꯜꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯈꯨꯗꯛꯀꯤ ꯊꯧꯗꯣꯛ ꯑꯅꯤ ꯑꯁꯤ ꯗ꯭ꯔꯃꯥꯇꯥꯏꯖ ꯇꯧꯗꯨꯅ ꯁꯝꯖꯤꯜꯂꯛꯏ ꯂꯨꯈ꯭ꯔꯥꯕꯤꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯣꯅꯣꯂꯣഗ് ꯑꯁꯤ ꯄ꯭ꯂꯦ ꯑꯁꯤꯗ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯃꯥꯒꯤ ꯏꯟꯇꯔꯅꯦꯜ ꯋꯥꯔꯜ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯐ ꯀꯣꯟꯁꯤꯌꯁꯅꯦꯁ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕ ꯑꯗꯨꯅ ꯊꯨꯝꯍꯠꯂꯕ ꯍꯛꯆꯥꯡ ꯀꯅꯥꯏꯂꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯇꯤꯚ ꯔꯤꯌꯦꯂꯤꯇꯤꯁꯤꯡ ꯆꯤꯡꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯑꯃꯅꯤ ꯑꯇꯣꯞꯄ ꯄ꯭ꯂꯦ ꯑꯁꯤꯒꯤ ꯁꯥꯟꯅꯐꯝꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯁꯨ ꯇꯝꯅꯂꯥꯏꯗ ꯁ꯭ꯄꯦꯁ ꯑꯃꯁꯨꯡ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯁꯟ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯁꯟ ꯑꯁꯤꯗꯗꯤ ꯑꯉꯛꯄꯅꯤ ꯁꯤꯅꯦꯃꯥꯒꯤ ꯖꯝꯞ ꯀꯠꯀꯨꯝꯅ ꯁ꯭ꯄꯦꯁ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯏ ꯚꯥꯕꯣꯛꯇ ꯃꯍꯧꯁꯥꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯛꯇꯕ ꯑꯟꯌꯨꯖꯨꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯌꯥꯝꯅ ꯋꯥꯈꯜ ꯈꯜꯍꯟꯅꯕ ꯁ꯭ꯄꯦꯛꯇꯤꯀꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯈꯤ ꯏꯍꯥꯡ ꯍꯥꯡꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯀꯥ ꯈꯨꯗꯤꯡꯃꯛ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯐꯝꯅꯤ ꯁꯨꯃꯥꯡ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯤꯌꯦꯇꯔꯅꯤ ꯍꯥꯏꯕ ꯀꯥꯟꯍꯥꯏꯂꯥꯜꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯎꯕ ꯐꯪꯏ Masini punsi hampa kumhaiwari Masini punsi hampa kumhaiwari Ngasi taibang pampakta chena chongna sanari Ngasi taibang pampakta chena chongna sanari